ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯞꯇ꯭ꯔꯀꯟꯕꯤ ꯂꯩꯁꯥꯕꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯃꯦꯝꯆꯥ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯥꯅꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯝꯕꯗꯤ ꯃꯔꯤꯜ ꯌꯥꯝꯅ ꯇꯟꯕ ꯅꯨꯄꯥꯅꯤ꯫ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯊꯕꯛ ꯑꯆꯧꯕ ꯄꯟꯖꯥꯎꯕꯨꯗꯤ ꯑꯗꯨꯃꯛ ꯁꯨꯗ ꯌꯥꯗꯕꯗꯒꯤ ꯁꯨꯔꯛꯂꯕꯁꯨ ꯊꯕꯛ ꯃꯆꯥ ꯃꯁꯨꯗꯤ ꯁꯨꯅꯤꯡꯗꯕ, ꯁꯨꯔꯕꯁꯨ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯅꯗ꯭ꯔꯕꯗꯤ ꯁꯨꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯛꯂꯕꯅ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯍꯤꯗꯥꯛ ꯐꯣꯛꯑꯝꯃꯒ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯐꯝꯂꯒ ꯂꯩꯔꯤ꯫ ꯃꯦꯝꯆꯥꯗꯤ ꯃꯇꯣꯝꯇ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯏ꯫ "ꯍꯣ ꯉꯝꯗ꯭ꯔꯦ, ꯈ꯭ꯋꯥꯡꯁꯤꯁꯨ ꯅꯥꯕꯅ ꯀꯔꯤꯅꯣ? ꯅꯨꯄꯥꯅꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯁꯦ ꯃꯁꯥꯒꯤ ꯃꯊꯧ ꯐꯥꯎꯕ ꯃꯁꯛ ꯈꯪꯗꯦ꯫ ꯍꯥꯏꯔꯨꯔꯒ ꯑꯩꯈꯣꯏ ꯑꯣꯏꯅ ꯇꯧ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯃꯤ꯫ ꯑꯉꯝꯕ ꯈꯔ ꯇꯧꯅꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯍꯣ ꯃꯄꯥ! ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯁꯦ ꯀꯔꯤꯃꯠꯇ ꯇꯥꯁꯤꯟꯅꯗ꯭ꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣꯕ? ꯅꯣꯡꯁꯦ ꯃꯪꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯣꯔꯦꯟ ꯅꯣꯡ ꯆꯨꯔꯛꯂꯒ ꯃꯅꯥ ꯃꯁꯤꯡꯁꯦ ꯈꯖꯤꯛꯇꯁꯨ ꯐꯍꯧꯅꯕ ꯑꯩꯅꯗꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯈꯖꯤꯛꯇꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯈꯣꯡꯒ꯭ꯔꯥꯏ ꯁꯠꯇꯨꯅ ꯅꯤꯡꯉꯥꯏꯗꯅ ꯐꯝꯂꯒ ꯂꯩꯔꯕꯣ? ꯍꯣ ꯆꯥꯅꯅꯕꯗꯨꯗꯤꯅꯦ ꯅꯣꯡꯊꯛꯇꯒꯤ ꯇꯥꯔꯛꯑꯔꯣꯏꯌꯦ ꯃꯈꯣꯏ ꯃꯄꯥ꯫ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗꯀꯣ ꯃꯃꯥ ꯅꯪꯁꯦ꯫ ꯉꯝꯗ꯭ꯔꯒ ꯇꯧꯔꯨꯅꯨ ꯇꯣꯛꯑꯣ꯫ ꯅꯪꯉꯣꯟꯗ ꯁꯨꯗ ꯌꯥꯗꯦ, ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯗꯅ ꯀꯅꯥꯅ ꯍꯥꯏꯒꯦ? ꯅꯊꯧ ꯅꯠꯇꯅ ꯅꯊꯧ ꯁꯥꯔꯒ ꯊꯕꯛ ꯄꯪꯆꯤꯟꯗ ꯆꯤꯜꯍꯟꯕꯗꯣ ꯇꯧꯒꯅꯨ꯫ ꯑꯩꯅꯦ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯁꯤ ꯐꯥꯎꯕ ꯉꯥꯛꯇꯛ ꯊꯛꯐꯝ ꯈꯪꯗꯦ, ꯅꯪꯅ ꯆꯕꯦꯡ ꯉꯥꯡꯃꯟꯗꯅ ꯍꯤꯗꯥꯛ ꯑꯁꯤꯒꯤ ꯃꯍꯥꯎ ꯐꯥꯎꯕ ꯂꯧꯐꯝ ꯈꯪꯍꯟꯗ꯭ꯔꯦꯅꯦ꯫ ꯍꯣ ꯊꯤꯕꯣꯡ ꯈꯔ, ꯄꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯖꯔꯤꯕꯁꯦ ꯏꯪꯈꯣꯜ ꯑꯁꯤꯗ ꯊꯥꯖꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯁꯤꯅꯅꯦ ꯍꯥꯏꯕꯗꯣ ꯈꯪꯕꯤꯌꯣ꯫ ꯑꯩꯕꯨ ꯏꯊꯧ ꯂꯩꯇꯕꯤ, ꯊꯕꯛ ꯊꯤꯕꯤꯒꯁꯨ ꯑꯃꯨꯛ ꯇꯥꯍꯟꯕ ꯅꯠꯇꯦ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯅꯨꯄꯥ ꯅꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯏꯃꯨꯡ ꯄꯨꯒꯗꯕ, ꯏꯃꯨꯡ ꯀꯣꯏꯒꯗꯕ, ꯅꯨꯄꯥ ꯅꯈꯣꯏꯅ ꯁꯦꯜ ꯇꯥꯟꯒꯗꯕ, ꯅꯨꯄꯥ ꯅꯈꯣꯏꯒꯤ ꯅꯊꯧ ꯑꯗꯨꯁꯨ ꯅꯁꯥꯅ ꯇꯧꯔꯛꯇ꯭ꯔꯕꯅꯤꯅ, ꯆꯥꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯅꯨꯄꯤ ꯑꯩꯅ ꯑꯣꯏꯅ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯅꯆꯥꯅꯨꯄꯤꯃꯛꯀꯤ ꯁꯛꯇꯥꯅꯤ꯫ ꯏꯁꯧ ꯏꯔꯥꯡ ꯁꯞꯇ꯭ꯔꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ꯫ ꯊꯕꯛ ꯑꯃꯠꯇ ꯇꯧ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯍꯦꯛ ꯍꯥꯏꯔꯨꯔꯒꯅ ꯏꯁꯧꯒ ꯏꯔꯥꯡꯒ, ꯃꯊꯤꯕꯣꯡꯁꯦ ꯆꯥꯕꯒ ꯇꯨꯝꯕꯒꯗꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ꯫ ꯌꯨꯝꯁꯤꯗ ꯀꯅꯥꯕꯨ ꯂꯩꯗꯨꯅ ꯂꯧꯇꯨꯅꯔꯤꯅꯣ ꯈꯪꯗꯦ꯫ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯅ ꯄꯥꯈꯪ ꯑꯣꯏꯅ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯟꯕꯗꯒꯤ ꯏꯃꯨꯡ ꯑꯁꯦ ꯌꯨꯝ ꯑꯃ ꯑꯣꯏꯅ ꯄꯥꯟꯕ ꯉꯝꯂꯤꯕꯅꯤ꯫ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯒ ꯂꯩꯃꯤꯟꯅꯗ꯭ꯔꯕ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯅꯅꯦ ꯍꯤꯡꯅꯒꯗꯕꯅꯤ ꯑꯩꯈꯣꯏ꯫ ꯍꯣꯏ, ꯑꯗꯨ ꯐꯔꯤ ꯀꯩꯗꯧꯔꯒꯦ? ꯃꯤꯅꯥꯏ ꯑꯣꯏꯗꯧꯕꯗꯨ ꯑꯣꯏꯗ꯭ꯔꯦ, ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯃꯤꯅꯥꯏ ꯑꯣꯏꯒꯦ ꯍꯥꯏꯔꯣ? ꯍꯩꯃꯥ, ꯀꯔꯤꯅꯣꯅꯦ ꯑꯁꯤꯕꯣ? ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯕꯨ? ꯃꯤꯅ ꯉꯥꯡꯂꯤ ꯁꯛꯂꯤꯁꯦ ꯁꯨꯝ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯥꯊꯣꯛꯄ꯫ ꯍꯣ ꯏꯆꯥꯗꯣ ꯂꯪꯐꯩꯗ ꯆꯠꯈ꯭ꯔꯤꯕꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯃꯥꯒꯤ ꯃꯇꯦꯡ ꯈꯖꯤꯛꯇꯁꯨ ꯄꯥꯡꯕ ꯌꯥꯏꯗꯅ꯫ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯕꯕꯨ ꯏꯆꯥꯗꯣ ꯐꯥꯎꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯂꯩꯃꯤꯟꯅꯕ ꯐꯪꯗꯦ꯫ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯏꯪꯈꯣꯜ ꯑꯁꯦ ꯃꯄꯨꯡ ꯐꯥꯅ ꯀꯣꯏꯔꯕꯗꯤ ꯑꯩꯅ ꯃꯅꯥ ꯃꯁꯤꯡ ꯑꯁꯦ ꯌꯣꯟꯕ ꯆꯠꯂꯕꯁꯨ ꯌꯥꯔꯦ꯫ ꯀꯣꯟ ꯃꯆꯥ ꯑꯃ ꯂꯩꯔꯤꯁꯤꯗ ꯅꯆꯥꯅꯨꯄꯤ ꯑꯁꯤꯃꯁꯨ ꯐꯤ ꯈꯔꯗꯁꯨ ꯇꯦꯛ ꯁꯥꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯁꯨꯅꯦ ꯍꯛꯆꯥꯡꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯈꯣꯡ ꯈꯨꯠꯁꯤꯅ ꯃꯔꯣꯜ ꯑꯃ ꯆꯤꯛꯂꯤꯕ, ꯈ꯭ꯋꯥꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯣꯡꯈꯠꯄ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅꯅꯦ ꯐꯤꯁꯨ ꯁꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯕꯨ ꯃꯅꯥꯗ ꯇꯥꯗꯦ꯫ ꯀꯔꯤꯅꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯣ? ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ꯫ ꯁꯤꯕꯨ ꯁꯤꯈ꯭ꯔꯁꯤꯔ ꯈꯪꯗꯦꯗ ꯑꯩ꯫ ꯍꯣꯏ, ꯁꯤꯒꯦ ꯍꯥꯏꯔꯒ ꯀꯣꯛ ꯍꯦꯛ ꯁꯤꯈ꯭ꯔꯣ꯫ ꯅꯪꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯇꯥꯗꯅ ꯏꯪꯅ ꯑꯝꯇ ꯂꯩꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯁꯤꯔꯣ ꯆꯠꯂꯣ꯫ ꯃꯈꯣꯏ ꯃꯄꯥ, ꯉꯁꯤꯅꯦ ꯊꯛ ꯈꯥ ꯌꯥꯝ ꯀꯥꯏꯅꯔꯛꯀꯅꯤꯀꯣ꯫ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣꯅꯦꯁꯦ? ꯗꯝꯀꯥꯒ ꯇꯧꯔꯤꯕ ꯀꯥꯏꯗꯨꯔꯣ ꯅꯪꯒꯤꯗꯨꯕꯣ? ꯂꯤꯆꯩ ꯃꯔꯨꯁꯦ ꯆꯥꯅꯤꯡꯕ꯭ꯔꯣ ꯅꯪꯕꯣ? ꯍꯣ ꯂꯤꯆꯩ ꯃꯔꯨ ꯊꯥꯡꯒꯠꯄꯒꯤ ꯃꯍꯨꯠꯇꯅꯦ ꯌꯣꯄꯥꯛ ꯑꯁꯤ ꯊꯥꯡꯀꯠꯂꯨ ꯂꯥꯛꯑꯣ꯫ ꯏꯪꯈꯣꯜꯁꯦ ꯇꯧꯔꯨ ꯂꯥꯛꯑꯣ, ꯈꯔ ꯍꯔꯥꯎꯒꯦ꯫ ꯍꯋꯥꯏꯁꯦ ꯑꯝꯇ ꯊꯥꯃꯤꯟꯅꯁꯤ꯫ ꯅꯅꯥꯏ ꯅꯨꯕꯤ ꯑꯩꯕꯨ ꯈꯨꯔꯨꯝꯂꯒ ꯍꯥꯏꯌꯣ ꯍꯥꯏꯕ꯭ꯔꯣ? ꯎꯄ꯭ꯔꯥꯡ ꯁꯤꯠꯂꯒ ꯈꯨꯔꯨꯝꯃꯒꯦ꯫ ꯑꯝꯇ ꯏꯪꯈꯣꯜ ꯑꯁꯤꯗ ꯆꯪꯕꯤꯔꯛꯑꯣ꯫ ꯍꯣꯏ, ꯑꯩꯅꯦ ꯆꯪꯖꯔꯛꯑꯒꯦꯀꯣ꯫ ꯍꯤꯡꯆꯥꯕꯤ ꯅꯪꯒꯤ ꯁꯔꯩꯗꯅꯦ ꯈꯥꯡꯕ ꯂꯥꯛꯄꯒ ꯉꯝꯕꯖꯥꯠ ꯅꯠꯇꯦ ꯑꯩ꯫ ꯀꯗꯥꯏ? ꯌꯣꯄꯥꯛ ꯑꯗꯨ ꯁꯣꯝꯗ ꯄꯤꯔꯛꯑꯣ꯫ ꯀꯔꯝꯕ ꯖꯒꯥꯗꯅꯣ ꯅꯪꯅ ꯇꯧ ꯍꯥꯏꯔꯤꯁꯤꯕꯣ? ꯁꯦ ꯁ꯭ꯋꯥꯏꯒꯤ ꯃꯈꯥꯔꯣꯝ ꯊꯪꯕ ꯐꯩꯗꯣꯝ ꯑꯆꯧꯕꯁꯦ ꯁꯤꯗ ꯑꯣꯏꯅ ꯇꯧꯕꯤꯔꯣ꯫ ꯑꯁꯨꯛ ꯌꯥꯝ ꯆꯥꯎꯕ ꯐꯩꯗꯣꯝ ꯑꯁꯤ ꯇꯧꯔꯕꯗꯤ ꯑꯩꯗꯤ ꯁꯤꯔꯦꯗꯅ꯫ ꯃꯃꯥ, ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯇꯧꯍꯟꯒꯦ ꯌꯥꯎꯅ ꯇꯧꯍꯟꯕ ꯃꯥꯜꯂꯤꯀꯣ꯫ ꯍꯩꯃꯥ,
ꯀꯔꯤ ꯅꯨꯄꯥꯅꯣꯅꯦ ꯑꯁꯤꯕꯣ? ꯍꯣꯏ ꯍꯣꯏ, ꯇꯧꯍꯟꯒꯦ ꯍꯥꯏꯅ ꯇꯧꯍꯜꯂꯤꯕꯅꯤ. ꯌꯥꯔꯦ, ꯋꯥꯊꯤ ꯋꯥꯔꯦꯝꯀꯗꯣ ꯉꯥꯡꯅꯔꯒ ꯂꯩꯔꯤꯉꯩꯗꯅꯦ ꯃꯇꯝꯁꯦ ꯑꯥ ꯌꯧꯁꯤꯟꯈ꯭ꯔꯦ. ꯇꯧꯕ ꯍꯧꯕꯤꯔꯣ, ꯑꯩ ꯇꯞꯅ ꯇꯞꯅ ꯊꯥꯕ ꯍꯧꯖꯔꯛꯑꯒꯦ. ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯍꯋꯥꯏ ꯊꯔꯥꯛ ꯃꯔꯨ ꯑꯗꯨ ꯀꯟꯅ ꯊꯥꯅꯕ ꯍꯣꯠꯅꯔꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ. ꯍꯩꯁ, ꯃꯃꯥ, ꯋꯥꯏꯅꯦꯍꯦ. ꯁꯣꯔꯒꯁꯦ ꯏꯊꯨꯡ ꯊꯨꯡꯗ꯭ꯔꯦꯅꯦꯍꯦ ꯅꯪꯕꯣ. ꯊꯨꯡꯉꯣꯏ. ꯑꯗꯨꯅꯤ, ꯀꯨꯝꯊꯥ ꯆꯨꯞꯄ ꯑꯃ ꯑꯩꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤꯕꯁꯦ. ꯀꯔꯝ ꯇꯧꯔꯝꯒꯅꯤ, ꯀꯌꯥꯝ ꯍꯣꯠꯅꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ. ꯍꯣꯏ, ꯅꯪꯅ ꯂꯣꯏꯅ ꯍꯣꯠꯅꯕꯅꯤꯅꯦꯍꯦ. ꯍꯣꯠꯄꯨ ꯍꯣꯠꯅꯗꯕ꯭ꯔꯣ? ꯃꯈꯣꯏ ꯅꯨꯄꯥꯅ ꯍꯣꯠꯅꯕꯕꯨ ꯀꯌꯥꯝ ꯌꯥꯎꯈ꯭ꯔꯒꯦ? ꯊꯕꯛ ꯑꯃꯇꯪ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗ ꯃꯔꯩꯒ ꯃꯔꯥꯒ ꯇꯧꯔꯒꯇ ꯂꯩ. ꯃꯈꯣꯏ ꯅꯨꯄꯥꯅ ꯀꯔꯤꯕꯨ ꯁꯨꯗꯅ? ꯍꯣꯏꯗ, ꯆꯨꯝꯃꯤꯗ ꯅꯪꯅ ꯍꯥꯏꯕꯗꯣ. ꯏꯁꯤꯡ ꯈꯖꯤꯛꯇ ꯂꯧꯊꯣꯛꯎꯁꯨ ꯆꯠꯂꯣ. ꯏꯁꯤꯡ ꯈꯤꯇ ꯊꯛꯁꯤ. ꯍꯣ, ꯅꯆꯥꯅꯨꯄꯤ ꯂꯩꯕꯅꯦ, ꯃꯉꯣꯟꯗ ꯍꯥꯏꯒꯦ. ꯍꯥꯏ, ꯕꯦꯃꯥ, ꯄꯤꯌꯥꯏꯅꯨ. ꯀꯩꯅꯣ, ꯉꯥꯛꯇꯪ ꯄꯣꯊꯥꯕ ꯐꯪꯗꯕ ꯑꯁꯤꯕꯨ? ꯀꯩꯅꯣ, ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯀꯩꯅꯣ ꯍꯥꯏꯔꯣ, ꯑꯩ ꯑꯗꯨꯝ ꯇꯥꯏ. ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ. ꯀꯧꯕꯗ ꯉꯥꯏꯔꯤ ꯁꯧ ꯍꯥꯟꯅ ꯂꯥꯎꯔꯛꯑꯦ ꯍꯥꯏꯕꯅꯤꯗ. ꯍꯥꯏ, ꯅꯪꯒꯤ ꯄꯥꯕꯒꯤ ꯊꯛꯅꯅꯕ ꯏꯁꯤꯡ ꯈꯖꯤꯛꯇ ꯄꯨꯊꯣꯔꯛꯎꯅꯦ ꯅꯪꯕꯣ. ꯏꯃꯥ, ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯤꯉꯣꯟꯗ ꯊꯧꯇꯥꯅꯤꯡꯉꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯁꯦ ꯃꯤꯅꯥꯏ ꯑꯣꯏꯅ ꯎꯕ꯭ꯔꯕ? ꯉꯝꯗ꯭ꯔꯦ, ꯅꯁꯥꯅ ꯂꯧꯊꯣꯛ ꯂꯥꯛꯑꯣ ꯏꯁꯤꯡꯗꯣ. ꯃꯤꯉꯣꯟꯗ ꯄꯥꯈꯣꯟ ꯁꯤꯅꯤꯡꯕꯒꯤ ꯋꯥꯈꯜꯗꯣ ꯇꯧꯔꯛꯀꯅꯨ. ꯉꯁꯤꯅꯦ, ꯈꯣꯏꯗꯧꯁꯦ ꯁꯥꯎꯒꯠꯂꯛꯑꯗꯤꯅꯦ ꯃꯆꯨ ꯇꯥꯔꯣꯏ, ꯃꯤ ꯁꯤꯕ ꯌꯥꯎꯅꯤꯀꯣ ꯏꯃꯥ. ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯁꯤꯕꯣ? ꯍꯥꯏ, ꯅꯪꯉꯣꯟꯗ ꯊꯕꯛ ꯑꯋꯥꯕ ꯁꯨ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏꯅ? ꯏꯁꯤꯡ ꯊꯛꯅꯅꯕ ꯈꯤꯇꯪ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ. ꯍꯣ, ꯑꯩ ꯉꯝꯃꯔꯣꯏ ꯍꯥꯏꯕ. ꯑꯗꯣ ꯑꯋꯥꯕ ꯑꯣꯏꯒꯦꯔꯥ ꯋꯥꯗꯕ ꯑꯣꯏꯒꯦꯔꯥ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯕꯤꯔꯛꯀꯅꯨ. ꯉꯥꯛꯇꯪ ꯄꯣꯊꯥꯕꯗ ꯌꯦꯠꯈꯤꯕꯁꯤꯅ ꯌꯦꯛꯈꯥꯏ ꯊꯤꯡꯒꯥꯏꯕꯒꯗꯣ ꯑꯝꯇ ꯇꯧꯕꯤꯔꯛꯀꯅꯨ ꯑꯩꯉꯣꯟꯗ. ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯕ ꯅꯪꯅ ꯉꯥꯏꯍꯥꯛꯇꯪꯅ ꯄꯣꯊꯥꯔꯤꯗꯨꯕꯣ. ꯅꯪꯅꯦ, ꯋꯥ ꯌꯥꯝ ꯉꯥꯡꯍꯜꯂꯛꯀꯅꯨꯀꯣ ꯑꯩꯉꯣꯟꯗ. ꯏꯁꯤꯡ ꯑꯗꯣ ꯐꯠ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ. ꯙꯞꯀ ꯇꯧꯔꯒ ꯆꯠꯄꯤꯒꯗꯕ ꯄꯤꯌꯥꯏꯅꯨ ꯅꯠꯇꯦ ꯏꯃꯥ. ꯑꯁ, ꯑꯩꯅꯦ ꯅꯈꯣꯏ ꯅꯃꯥꯅꯆꯥꯒꯤ ꯃꯔꯩꯗꯣ ꯇꯥꯕꯗ ꯏꯁꯤꯡ ꯊꯛꯅꯤꯡꯉꯝꯕꯒ ꯂꯣꯏꯅ ꯀꯣꯛꯈ꯭ꯔꯦꯀꯣ. ꯌꯥꯔꯦ, ꯅꯈꯣꯏ ꯀꯅꯥꯝꯇ ꯄꯨꯊꯣꯔꯛꯑꯅꯨ. ꯏꯁꯤꯡꯒꯗꯣ ꯏꯁꯥꯅ ꯆꯪꯉꯒ ꯊꯛꯆꯔꯨꯔꯒꯦ. ꯃꯈꯣꯏ ꯅꯨꯄꯥ, ꯉꯥꯏꯈꯣ, ꯑꯩ ꯄꯨꯊꯣꯔꯛꯑꯒꯦ ꯏꯁꯤꯡꯗꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯆꯪꯈꯤ. ꯑꯗꯨꯒ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯄꯤꯌꯥꯏꯅꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯅꯪꯅꯦ, ꯊꯕꯛ ꯑꯃꯇꯪ ꯇꯧꯕꯗ ꯏꯁꯧꯒ ꯏꯔꯥꯡꯒ ꯅꯪ ꯍꯥꯏꯁꯤꯅꯤ ꯅꯪ. ꯅꯄꯥ ꯑꯁꯤꯅ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯊꯛꯀꯦ ꯍꯥꯏꯕꯕꯨ ꯍꯦꯛ ꯄꯨꯊꯣꯔꯛꯇꯕ ꯉꯝꯃꯤꯗꯀꯣ ꯅꯪ. ꯀꯔꯤꯕꯨ ꯑꯐꯕꯗꯤ ꯑꯣꯏꯔꯛꯀꯦ ꯌꯦꯡꯉꯨ ꯅꯪ. ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ ꯏꯃꯥꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ. ꯆꯒꯠ ꯌꯥꯝ ꯇꯧꯔꯛꯀꯅꯨ, ꯃꯤ ꯁꯤꯕ ꯌꯥꯎꯅꯤ ꯉꯁꯤ. ꯍꯣꯏ, ꯍꯥꯏꯔꯔꯣꯏ. ꯄꯣꯊꯥꯔꯣ. ꯏꯆꯥꯅꯦ ꯋꯥꯔꯝꯃꯅꯤ, ꯇꯨꯝꯕꯒ ꯆꯥꯕꯒ ꯇꯧꯕꯗ ꯋꯥꯔꯝꯃꯅꯤ ꯅꯪ. ꯅꯪꯇꯅꯦ ꯐꯃꯨꯡ ꯑꯗꯨꯗ ꯁꯤꯔꯒ ꯂꯩꯔꯝꯃꯗꯤ ꯄꯦꯜꯂꯗꯕꯅꯤ ꯑꯩ. ꯏꯃꯥꯗꯤ ꯑꯩ ꯁꯤꯈꯤꯕ ꯂꯥꯏ ꯈꯨꯔꯨꯝꯕꯤꯕꯣꯏꯔꯦ? ꯈꯨꯔꯨꯝꯃꯨ. ꯏꯕꯦꯝꯃ, ꯅꯪ ꯁꯣꯏꯔꯣꯏꯀꯣ. ꯃꯆꯥ ꯍꯥꯠꯄꯤ ꯃꯃꯥ ꯑꯣꯏꯍꯟꯒꯦ ꯈꯟꯒꯅꯨꯀꯣ ꯅꯃꯥ ꯑꯩꯁꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯏꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯄꯤꯔꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯃꯦꯝꯆꯥꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯆꯥꯛ ꯆꯥꯅꯅꯕ ꯀꯧꯁꯤꯜꯂꯤ. ꯍꯣ, ꯃꯈꯣꯏ ꯅꯨꯄꯥ, ꯆꯥꯛ ꯂꯣꯏꯔꯦ. ꯕꯦꯃꯥ, ꯄꯤꯌꯥꯏꯅꯨ, ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ. ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯂꯨꯛ ꯍꯥꯕꯤꯔꯔꯣ ꯂꯥꯛꯑꯣ. ꯄꯤꯌꯥꯏꯅꯨ ꯁꯥꯎꯅ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯁꯦ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥ ꯌꯦꯡꯁꯤꯟꯕꯒꯧꯅ ꯌꯦꯡꯁꯤꯜꯂꯤꯁꯦ? ꯅꯪꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣ ꯏꯃꯥ? ꯍꯥꯏ, ꯅꯨꯃꯤꯗꯥꯡꯅꯤ, ꯂꯥꯎ ꯂꯥꯎꯗꯨꯅ ꯉꯥꯡꯒꯅꯨ. ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯅ ꯇꯥꯔꯒ ꯀꯂꯛ ꯄꯤꯅꯈꯤꯅꯤ. ꯃꯤꯅ ꯃꯤꯔꯣꯜ ꯊꯨꯡꯗꯕꯤꯅꯤ, ꯁꯞꯆ ꯀꯟꯕꯤꯅꯤ ꯍꯥꯏꯅ ꯉꯥꯡꯅꯈꯤꯅꯤ. ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯍꯥꯏꯅꯔꯕꯅꯤꯀꯣ ꯅꯪ. ꯅꯀꯣꯛ ꯑꯗꯣꯈꯔ ꯈꯟꯊꯧ. ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯏꯪ ꯇꯞꯄ, ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯀꯥꯏꯗꯣ ꯅꯪꯒꯤ ꯅꯁꯥꯗꯨꯗ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤꯀꯣ ꯅꯪ. ꯃꯇꯝ ꯆꯨꯞꯄꯗ ꯏꯁꯧ ꯏꯔꯥꯡꯒ ꯑꯗꯨꯝ, ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯣ ꯑꯗꯨꯝꯅ ꯆꯠꯂꯤꯕ ꯃꯈꯩꯅꯦ, ꯅꯪꯅꯦ ꯅꯌꯨꯝ ꯄꯥꯟꯕꯒ ꯈꯪꯕꯒꯤ ꯋꯥ ꯂꯩꯇꯦ ꯅꯪ. ꯄꯥꯟꯗ꯭ꯔꯁꯨ ꯌꯥꯔꯦ. ꯌꯨꯝ ꯄꯥꯜꯂꯒ ꯅꯨꯄꯥꯒꯤ ꯃꯈꯥꯗ ꯂꯩꯔꯒ ꯃꯤꯅꯥꯏ ꯑꯣꯏꯕꯗꯨꯗꯤ ꯄꯥꯝꯖꯗꯦ ꯑꯩ. ꯌꯨꯝꯕꯥꯟꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯤꯅꯥꯏꯅꯤ ꯍꯥꯏꯕꯗꯤ ꯅꯈꯣꯏ ꯅꯄꯥꯅ ꯍꯥꯏꯔꯛꯄ꯭ꯔꯣ ꯅꯪꯉꯣꯟꯗ? ꯍꯥꯏꯒꯦꯔꯥ ꯍꯥꯏꯔꯣꯏꯔꯥ ꯃꯤꯅꯥꯏꯒ ꯆꯞ ꯃꯥꯟꯅꯩ. ꯃꯧ ꯑꯃꯅ ꯇꯧꯔꯤꯕ ꯃꯊꯧꯁꯦ ꯏꯃꯥꯁꯨ ꯆꯞ ꯃꯥꯟꯅꯩ. ꯅꯁꯥꯅ ꯑꯝꯇꯪ ꯈꯜꯂꯒ ꯌꯦꯡꯉꯨ. ꯑꯩꯅ ꯍꯥꯏꯁꯦ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯆꯨꯝꯗꯦ ꯍꯥꯏꯕꯗꯣ. ꯏꯃꯥꯒꯤ ꯄꯤꯌꯥꯏꯅꯨ, ꯅꯪꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯉꯥꯡꯅꯁꯤꯒꯦ ꯏꯃꯥꯕꯣ? ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯕꯅꯤꯀꯣ ꯅꯪꯁꯦ. ꯋꯥꯈꯜ ꯈꯖꯤꯛꯇꯁꯨ ꯇꯥꯕ ꯌꯥꯔꯦ ꯍꯥꯏꯕꯅꯤꯗ. ꯂꯩꯀꯥꯏ ꯑꯁꯤꯗ
ꯅꯪꯗꯧꯅ ꯇꯧꯕ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯀꯅꯥꯕꯨ ꯌꯥꯎꯒꯦ? ꯅꯇꯣꯝꯇ ꯏꯀꯥꯏꯕ ꯐꯥꯎꯖꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯅꯪꯕꯨ? ꯏꯃꯥ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯂꯩꯀꯥꯏꯒꯤ ꯆꯒꯦ ꯍꯩꯒꯦꯅꯕ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒꯅꯦ ꯑꯩꯒ ꯆꯥꯡꯗꯝꯅꯔꯛꯀꯅꯨ. ꯃꯣꯏꯒꯨꯝꯕ ꯃꯤꯗꯤ ꯑꯩ ꯅꯠꯇꯦ. ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ? ꯅꯃꯥ ꯅꯆꯥꯅ ꯑꯃꯨꯛ ꯁꯥꯟꯅꯔꯝꯃꯤꯁꯤꯕꯣ? ꯍꯩ, ꯌꯦꯡꯂꯨꯕꯗ ꯅꯃꯥ ꯅꯆꯥ ꯑꯅꯤꯁꯦ ꯈꯠꯅꯕꯒ ꯆꯩꯅꯕꯒ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ. ꯀꯔꯤ ꯑꯃꯨꯛ ꯇꯧꯅꯔꯒꯦ ꯅꯃꯥ? ꯅꯪꯁꯨꯅꯦ, ꯅꯆꯥꯁꯤ ꯊꯕꯛ ꯑꯃꯠꯇ ꯇꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯅꯁꯥꯅ ꯈꯪꯅ ꯀꯣꯛ ꯇꯧꯕ ꯌꯥꯗ꯭ꯔꯣ? ꯑꯁ, ꯃꯄꯥ, ꯅꯪꯅ ꯈꯪꯄꯣꯠꯇꯦ. ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯃꯑꯣꯡ ꯑꯃꯅꯤ. ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯗ ꯆꯠꯅꯗꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅꯅꯦ ꯈꯔ ꯉꯥꯡꯂꯝ ꯁꯛꯂꯝꯂꯤꯕꯅꯤ. ꯏꯄꯥꯒꯤ ꯄꯤꯌꯥꯏꯅꯨ, ꯅꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯑꯆꯨꯝꯕꯅꯤꯀꯣ. ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯗꯤꯅꯦ ꯃꯇꯝ ꯆꯨꯞꯄꯗ ꯁꯥꯎꯒꯟꯗꯕ ꯇꯝꯃꯨ. ꯅꯪꯅ ꯃꯆꯤꯡ ꯊꯤꯔꯤꯕꯅꯤ, ꯁꯞꯇ꯭ꯔ ꯏꯔꯥꯡ ꯀꯜꯂꯤꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯗꯣ ꯍꯌꯦꯡ ꯅꯆꯥ ꯅꯋꯥ ꯂꯩꯔꯛꯂꯕ ꯀꯥꯟꯗꯨꯗꯗꯤꯅꯦ ꯃꯗꯨ ꯌꯥꯒꯗꯕ ꯅꯠꯇꯦ. ꯅꯪꯇꯅꯤ ꯆꯩ ꯆꯥꯔꯒ ꯇꯣꯛꯀꯗꯕ, ꯈꯪꯉꯕ? ꯃꯗꯨ ꯅꯪꯅ ꯀꯥꯎꯗꯕ ꯐꯩꯀꯣ ꯄꯤꯌꯥꯏꯅꯨ. ꯑꯁ, ꯌꯥꯔꯦ. ꯆꯥꯛ ꯆꯥꯕꯁꯤ ꯐꯥꯎꯕꯗꯤ ꯇꯨꯃꯤꯟꯅ ꯉꯥꯛꯇꯪ ꯆꯥꯒꯦ. ꯆꯒꯠ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨ. ꯇꯨꯃꯤꯟ ꯆꯥꯅꯁꯦ. ꯆꯥꯛꯂꯨꯛꯁꯦ ꯁꯨꯃꯥꯡ ꯌꯧꯅꯕ ꯂꯪꯈꯤꯁꯅꯤ ꯉꯁꯤ. ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ. ꯏꯄꯥꯁꯤꯅ ꯍꯥꯏꯔꯤꯁꯤꯅ ꯁꯤꯅꯤ, ꯏꯃꯥꯅ ꯉꯥꯡꯂꯤꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥ ꯂꯩꯄꯣꯠꯇꯦ. ꯃꯥꯒꯤ ꯃꯁꯥꯁꯤꯗ. ꯅꯪꯒꯤ ꯐꯅꯅꯕꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ. ꯌꯥꯔꯦ. ꯆꯥꯛꯇꯣ ꯐꯖꯅ ꯆꯥꯔꯣ. ꯀꯣꯟꯅꯅꯦ ꯐꯖꯅ ꯋꯥꯔꯤ ꯇꯧꯔꯁꯤ. ꯃꯁꯤꯗꯒꯤ ꯄꯤꯌꯥꯏꯅꯨꯁꯨ ꯁꯧ ꯂꯥꯎꯔꯒ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯈꯨꯠ ꯆꯣꯛ ꯍꯥꯝꯇꯣꯛꯂꯒ ꯍꯧꯒꯠꯈ꯭ꯔꯦ. ꯃꯦꯝꯆꯥꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯇꯣꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯑꯩꯕꯨ ꯀꯔꯝ ꯍꯥꯏꯅ ꯉꯥꯡꯅꯁꯤꯒꯦ ꯁꯤꯕꯣ? ꯀꯔꯝ ꯊꯣꯛꯂꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯃꯃꯥ, ꯑꯁꯤꯃꯗꯤ ꯅꯪꯒꯤ ꯅꯆꯥꯅꯤ ꯍꯥꯏꯕꯗ ꯆꯞ ꯍꯦꯛ ꯆꯥꯏꯀꯣ. ꯅꯪꯁꯨ ꯑꯍꯜ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯔ ꯍꯟꯊꯕꯒꯤ ꯋꯥꯅꯤ. ꯍꯥꯟꯅꯗꯤ ꯅꯉꯛ ꯅꯔꯨ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯔꯝꯂꯤꯕꯅꯤ. ꯃꯤꯒꯥꯁꯦ ꯑꯎꯕ ꯆꯤꯛꯇꯅ ꯅꯪꯅ ꯈꯠꯅꯕ ꯍꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯀꯥꯎꯔꯕ꯭ꯔꯣ? ꯃꯗꯨꯃꯛꯅꯦ ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯦꯀꯣ. ꯏꯁ, ꯀꯔꯤ? ꯑꯩꯕꯨ ꯃꯤ ꯈꯠꯅꯕ ꯌꯥꯝꯅ ꯄꯥꯝꯕꯒ ꯇꯥꯍꯟꯕꯤꯔꯗꯅ. ꯍꯣ, ꯑꯩꯅ ꯃꯇꯝ ꯑꯃꯗ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅꯗꯤꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯅ ꯏꯃꯨꯡ ꯑꯁꯦ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕꯁꯦ, ꯈꯪꯉꯕ? ꯑꯩꯅꯒ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯝꯗ꯭ꯔꯕ ꯃꯤꯅ ꯑꯩꯈꯣꯏꯁꯦ ꯏꯊꯛꯇ ꯅꯦꯠꯇꯅ ꯀꯥꯔꯒ ꯆꯠꯂꯝꯃꯅꯤ. ꯍꯣꯏꯗ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯗ. ꯏꯍꯦ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏꯅꯦꯍꯦ. ꯀꯔꯤ? ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯊꯣꯏꯕ ꯍꯥꯏꯕ ꯑꯉꯥꯡ ꯑꯗꯨꯅ ꯉꯁꯥꯏ ꯍꯥꯏꯔꯝꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣꯅꯦ? ꯍꯣ, ꯅꯆꯥꯅꯨꯄꯥ ꯃꯥꯂꯪꯕꯗꯣ ꯍꯌꯦꯡ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯑꯅꯤ ꯍꯥꯏꯗꯅ ꯄꯥꯎ ꯆꯦꯜꯂꯛꯏꯌꯦ. ꯃꯗꯨꯒꯤ ꯄꯥꯎ ꯑꯗꯣ ꯍꯥꯏꯔꯝꯕꯅꯤ. ꯍꯥ, ꯏꯆꯥ ꯃꯥꯂꯪꯕꯕꯨ ꯍꯌꯦꯡ ꯂꯥꯛꯑꯅꯤ ꯍꯥꯏꯕ? ꯅꯨꯡꯉꯥꯏꯔꯤꯗꯀꯣ ꯃꯃꯥ. ꯑꯗꯨꯗꯤꯅꯦ ꯅꯪꯅ ꯏꯆꯥꯅ ꯍꯌꯦꯡ ꯍꯜꯂꯛꯄꯗ ꯊꯣꯡꯅꯅꯕ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯃꯊꯦꯜ ꯈꯔ ꯂꯥꯡꯉꯨꯅꯦꯍꯦ ꯃꯃꯥ. ꯍꯣꯏ, ꯂꯥꯡꯒꯗꯧꯔꯤꯕꯅꯤ. ꯃꯈꯣꯏ ꯃꯄꯥ, ꯏꯆꯥꯒꯤꯅꯦ ꯋꯥꯅ ꯂꯥꯡꯐꯩꯗ ꯆꯠꯂꯨꯕꯒꯤ ꯃꯁꯥ ꯑꯗꯨ ꯇꯦꯛꯈꯠꯅꯕ ꯉꯥ ꯑꯆꯧꯕ ꯑꯃ ꯍꯌꯦꯡ ꯑꯌꯨꯛꯇ ꯉꯟꯇꯥꯅ ꯃꯈꯣꯏ ꯃꯄꯥꯅ ꯀꯩꯊꯦꯜꯗ ꯀꯥꯔꯒ ꯂꯩꯕꯤꯔꯨꯔꯣ. ꯂꯩꯔꯨꯒꯦ. ꯃꯃꯥꯒ ꯃꯄꯥꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯗꯨꯅ ꯄꯤꯌꯥꯏꯅꯨ ꯁꯥꯎꯅ ꯂꯥꯎꯔꯛꯏ. ꯍꯣ, ꯅꯈꯣꯏ ꯅꯆꯥꯅꯨꯄꯥꯗꯣ ꯃꯤ ꯑꯣꯏꯅ ꯎꯕ꯭ꯔꯣ ꯃꯥ ꯈꯛꯇ? ꯑꯩꯅ ꯀꯩꯅꯣꯕ? ꯑꯩꯅ ꯍꯨꯏꯔꯣ? ꯍꯧꯗꯣꯡꯂꯣ? ꯅꯈꯣꯏꯅ ꯃꯤꯅꯨꯡꯁꯤ ꯑꯝꯇ ꯎꯠꯇ꯭ꯔꯤꯗꯣ? ꯇꯥꯆꯧ ꯂꯥꯛꯑꯅꯤ ꯍꯥꯏꯕꯗꯒꯤ ꯂꯥꯏ ꯂꯥꯛꯀꯗꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦꯅꯦ ꯄꯥꯕꯒ ꯏꯃꯥꯒ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯗꯣ. ꯍꯩ, ꯂꯩꯁꯥꯕꯤ ꯆꯤꯟꯒꯟꯕꯤ, ꯅꯪ ꯅꯕꯨꯡ ꯑꯗꯣ ꯄꯥꯈꯪ ꯑꯃ ꯑꯣꯏꯅ ꯂꯥꯡꯐꯩꯗ ꯂꯩꯔꯒ ꯁꯦꯜ ꯇꯥꯜꯂꯤꯕꯗꯣ ꯀꯅꯥꯒꯤꯅꯣ? ꯏꯃꯨꯡꯁꯤꯒꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯆꯥꯗꯨꯕꯨ ꯂꯨꯅ ꯇꯧꯗ꯭ꯔꯕꯗꯤ ꯅꯪꯗꯤ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ? ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯊꯣꯛꯍꯜꯂꯒ ꯁꯦꯜ ꯇꯥꯜꯂꯨꯆꯣꯅ ꯍꯥꯏꯕ꯭ꯔോ? इमुंगी थबक खजिक्ता फावबा मतेंग पांगु यादब नंगबु करिगी लुना तौगदौरिबनो ओ होय तौबियु नचानुपाने हेना लुना तौरिदो खरदा ngaire नुपी पुसलकपदगिदी मागी नुपीगी अदुम ओइखरगदबा मतम अदुदा नचा पियाइनु आई नतनने पाबगा इमागागी सेबा तौबिनिंगाय अमता लैरोय हाबदो मतम अदुदा खंगकनी ए हौजिक फावबा इसिंग खुया अमा फावबा पुथोकलगा पिथकनिंगदबि नंगना नमाना पाइ खोइगी सेबा तौगदौरिबा हाय नंगना हयिंग नयुम पालसुने हुगाइबि हाइबदो ओइगदौरिबनि नंग युम मसिदगिदी होटपा याबा होटलगा चटखिनि खांगी अदुगने मीगी मयुम अदुदसु अमु होटलुदौरिबा मतम अदुददिने नंगबु इचानी काइना हाइरोइदबनि हे हाहायो आइसुनि इमा नंगबु इमानि काइना हाइजनिंगदे मपुक खुदिंगदा थेंनरोइसे इमा मीगी ममा मपाना मचानुपि सिंगदो लाइरेंबिदौना लाटलाटुना थमी आइखोइगिना कदाइनो खरा तुमजबा खरा चाजबा फावबदा इथिबोंसु कोथोक नंगांबि नरमचत अदुना ngangiबनि खंगबा पाखोन माइखोन अमा फावबा कानादबा नंगबु लई हाइदुना करी कानानिंगाइ ओइगे इचा ओइबगी हातोखिबा लंथोखिबा यादबगिने सुम थमलबा हाइबदुनि इमा नंगसे एंगोदा याम हौरे
ꯑꯩꯅ ꯉꯁꯤ ꯊꯣꯛꯈ꯭ꯔꯒ ꯍꯟꯖꯤꯜꯂꯛꯇ꯭ꯔꯗꯤꯀꯣ ꯅꯣꯏ ꯍꯟꯖꯤꯜꯂꯛꯀꯅꯨ ꯍꯥꯏꯔꯤꯅꯦ ꯑꯩꯈꯣꯏꯗꯤ ꯋꯥꯏ ꯁꯪꯅꯅꯕ ꯍꯥꯏ ꯌꯥꯔꯦꯗ ꯃꯃꯥ ꯅꯪꯁꯨ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯗꯨꯅ ꯂꯩꯗꯀꯣ ꯑꯁꯦ ꯃꯆꯤꯡ ꯃꯁꯣꯟꯅ ꯃꯔꯣꯟ ꯑꯃ ꯊꯤꯕꯅꯤ ꯁꯞꯇ꯭ꯔ ꯏꯔꯥꯡꯅ ꯀꯟꯕꯅꯤ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯑꯃꯨꯛ ꯊꯣꯛꯈꯤ ꯂꯥꯛꯈꯤꯕ ꯇꯥꯔꯤꯅꯦ ꯅꯪꯕꯣ ꯃꯈꯣꯏ ꯃꯄꯥ ꯀꯗꯥꯏꯗꯒꯤ ꯊꯣꯛꯆꯔꯒꯨꯕꯅꯣ ꯙꯞ ꯇꯧꯔꯤꯕꯅꯤ ꯙꯞ ꯇꯧꯔꯤꯕ ꯃꯆꯤꯟꯗꯅꯤ ꯀꯜꯂꯤꯁꯦ ꯃꯔꯤꯜ ꯂꯩꯕ ꯃꯊꯧꯅꯥ ꯂꯩꯕ ꯑꯉꯥꯡ ꯅꯠꯇꯦꯁꯦ ꯁꯥꯎꯖꯤꯟꯅꯔꯒꯅꯦ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯗꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯃꯥꯂꯪꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝꯗ ꯂꯩꯗꯨꯅ ꯊꯕꯛ ꯁꯨꯔꯤ ꯃꯍꯥꯛꯅ ꯂꯥꯡꯐꯩꯗꯒꯤ ꯇꯥꯟꯖꯔꯛꯄ ꯁꯦꯜ ꯑꯗꯨꯅ ꯂꯧꯐꯝ ꯃꯆꯥ ꯑꯃ ꯂꯩꯖꯗꯨꯅ ꯃꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯍꯣꯠꯅꯈ꯭ꯔꯦ ꯑꯗꯨꯝꯅ ꯇꯧꯔꯕ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯖꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯥꯂꯪꯕ ꯂꯧꯐꯝꯗꯒꯤ ꯋꯥꯅ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯀꯧꯔꯛꯏ ꯕꯦꯃꯥ ꯄꯤꯌꯥꯏꯅꯨ ꯍꯧꯔꯛꯑꯗꯝꯅꯤ ꯊꯕꯛ ꯑꯝꯇ ꯆꯠꯊꯣꯛꯀꯦ ꯇꯧꯕꯁꯤꯗ ꯍꯣ ꯀꯩꯅꯣ ꯇꯥꯆꯧ ꯏꯁꯤꯡꯗꯨ ꯈꯖꯤꯛꯇ ꯄꯨꯊꯣꯔꯛꯎꯅꯦꯍꯦ ꯅꯪꯕꯣ ꯄꯤꯌꯥꯏꯅꯨ ꯄꯤꯁꯨꯝ ꯑꯅꯤ ꯑꯗꯨ ꯁꯨꯛꯊꯗꯨꯅ ꯏꯁꯤꯡ ꯈꯔ ꯂꯧꯊꯣꯛꯂꯒ ꯃꯥꯒꯤ ꯇꯥꯆꯧꯗ ꯄꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯦ ꯇꯥꯆꯧ ꯑꯗꯣ ꯇꯥꯆꯧ ꯀꯩꯒꯤꯅꯣꯕ ꯇꯥꯆꯧꯅ ꯄꯥꯈꯣꯜ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩꯉꯣꯟꯗꯇ ꯍꯥꯏꯔꯤꯁꯦ ꯏꯃꯥꯁꯨ ꯂꯩꯔꯤ ꯑꯩꯇ ꯃꯤ ꯑꯣꯏꯅ ꯎꯕ꯭ꯔꯣ ꯇꯥꯆꯧꯗꯤꯅꯦ ꯊꯕꯛꯁꯦ ꯅꯪꯅ ꯇꯧꯔꯒ ꯊꯃꯣꯏꯅ ꯈꯔ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯅ ꯇꯧꯕꯅꯤ ꯌꯥꯔꯦꯗ ꯇꯥꯆꯧ ꯅꯪꯅ ꯊꯦꯝ ꯊꯦꯝꯗꯅ ꯄꯥꯈꯣꯜ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗꯇ ꯍꯥꯏ ꯃꯊꯪꯗꯩꯗꯤ ꯏꯃꯥꯗꯁꯨ ꯈꯔ ꯍꯥꯏꯕꯤꯌꯨ ꯑꯩ ꯌꯥꯝ ꯋꯥꯔꯦꯕ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯗꯣ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯀꯦꯊꯔꯒ ꯂꯩꯔꯝꯃꯤꯁꯤꯅ ꯏꯃꯥꯟꯅꯕꯤ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯁꯤꯡꯖꯨ ꯆꯥꯅꯕ ꯆꯠꯂꯣ ꯆꯠꯂꯣ ꯑꯗꯣ ꯉꯟꯅ ꯍꯟꯖꯤꯜꯂꯛꯎꯀꯣ ꯅꯨꯄꯤꯗꯤ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄ ꯌꯥꯗꯦ ꯑꯗꯣ ꯏꯃꯥꯗꯤ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯆꯥꯛꯈꯨꯝꯗ ꯂꯩꯍꯧꯕꯅꯤ ꯐꯔꯦ ꯐꯔꯦ ꯑꯩꯁꯨ ꯏꯔꯨꯖꯊꯣꯛꯈꯤꯒꯦꯀꯣ ꯅꯪꯁꯨ ꯀꯗꯥꯏꯗꯅꯣ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨ ꯆꯠꯂꯨꯔꯣ ꯉꯟꯅ ꯍꯟꯖꯤꯜꯂꯛꯎꯀꯣ ꯍꯣꯏ ꯕꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯦꯛ ꯍꯥꯏ ꯀꯩꯅꯣ ꯈꯪꯗꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯥꯂꯪꯕ ꯃꯇꯣꯝꯇ ꯍꯥꯏꯖꯍꯧꯏ ꯃꯁꯤꯗꯤ ꯏꯁꯧꯗ ꯂꯥꯡꯗꯅ ꯂꯩꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯨ ꯑꯁꯣꯝꯗꯅ ꯄꯤꯌꯥꯏꯅꯨꯗꯨ ꯃꯥꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯊꯣꯝꯕꯒ ꯎꯅꯕ ꯂꯥꯛꯄꯅꯤ ꯊꯣꯝꯕꯁꯤ ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯕ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯤ ꯏꯅꯥꯛꯁꯨ ꯑꯗꯨꯝ ꯈꯨꯜꯂꯤ ꯄꯤꯌꯥꯏꯅꯨꯅ ꯃꯥꯒ ꯈꯪꯅꯔꯤꯕ ꯑꯁꯤ ꯍꯌꯦꯡ ꯃꯥꯒ ꯍꯤꯡꯃꯤꯟꯅꯕꯗ ꯃꯍꯥꯛꯅ ꯉꯝꯅ ꯄꯥꯟꯒꯅꯤ ꯃꯥꯒꯤ ꯃꯈꯥꯗ ꯊꯝꯗꯨꯅ ꯃꯥꯅ ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯂꯣꯏꯅꯔꯤꯕꯅꯤ ꯊꯣꯝꯕꯅ ꯄꯤꯌꯥꯏꯅꯨꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯄꯤꯌꯥꯏꯅꯨ ꯅꯪꯕꯨ ꯈꯔ ꯉꯟꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯐꯅ ꯀꯨꯏꯔꯦ ꯅꯪ ꯉꯥꯏꯔꯤꯁꯦ ꯋꯥꯕꯅ ꯂꯣꯏꯔꯦ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤꯅꯦ ꯑꯗꯨꯃꯥꯏꯅ ꯉꯥꯏꯅꯕꯅꯤ ꯋꯥꯔꯒ ꯉꯥꯏꯕ ꯀꯜꯂꯒ ꯑꯩꯁꯦ ꯐꯪꯗꯣꯏꯕ ꯋꯥꯅꯤꯡꯗ꯭ꯔꯗꯤꯅꯦ ꯑꯩꯁꯦ ꯃꯤꯅ ꯑꯣꯏꯈꯤ ꯇꯥꯕ ꯑꯗꯣ ꯊꯕꯛ ꯁꯨꯕꯁꯨ ꯅꯠꯇꯅ ꯀꯌꯥꯝ ꯋꯥꯔꯗꯅ ꯅꯪꯒꯤꯗꯣ ꯑꯇꯣꯞꯄ ꯅꯨꯄꯤ ꯉꯥꯏꯕ ꯑꯣꯏꯔꯗꯤ ꯋꯥꯔꯣꯏ ꯅꯠꯇ꯭ꯔꯣ ꯑꯩꯁꯦ ꯃꯔꯨ ꯑꯣꯏꯅ ꯂꯧꯗꯕꯒꯤ ꯋꯥꯔꯤ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯗꯣ ꯑꯦ ꯑꯗꯨꯏ ꯅꯠꯇꯦꯍꯦ ꯅꯪꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯪꯈꯠꯅ ꯈꯟꯖꯤꯜꯂꯦ ꯅꯪꯅ ꯆꯥꯛꯆꯥ ꯇꯣꯛꯑꯕ ꯃꯇꯨꯡꯗ ꯎꯅꯁꯤ ꯍꯥꯏ ꯑꯩꯗꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯒ ꯂꯩꯔꯤ ꯑꯗꯨꯗ ꯍꯥꯏꯕꯅꯤ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯑꯃꯨꯛ ꯄꯟꯁꯤꯜꯂꯛꯀꯅꯨꯀꯣ ꯑꯩ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯈꯟꯕ ꯂꯩꯇꯦꯀꯣ ꯁꯥꯎꯔꯅꯨ ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯑꯩ ꯋꯥꯏ ꯈꯣꯠꯂꯦꯒ ꯁꯨꯛꯍꯥꯏ ꯍꯥꯏꯖꯔꯔꯣꯏ ꯃꯤ ꯊꯦꯝꯃꯤꯅꯤ ꯀꯥꯏꯅ ꯄꯛꯇꯦꯍꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯁꯦꯜꯗꯣ ꯄꯨꯔꯛꯄ꯭ꯔꯣ ꯄꯨꯔꯛꯑꯦ ꯁꯦ ꯑꯗꯣ ꯄꯤꯌꯥꯏꯅꯨ ꯏꯃꯥꯅꯗꯤ ꯅꯪꯁꯦ ꯄꯨꯁꯤꯜꯂꯛꯑꯣ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏ ꯉꯁꯤ ꯆꯠꯈ꯭ꯔꯁꯤꯗꯅ ꯀꯔꯤ ꯑꯩꯗꯤ ꯉꯝꯈꯤꯔꯣꯏꯀꯣ ꯃꯇꯝ ꯈꯔ ꯂꯩꯈꯤꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥꯆꯧꯁꯨ ꯀꯥꯟꯊꯣꯛꯑꯝꯃꯒ ꯑꯩ ꯂꯥꯛꯄꯗꯤ ꯉꯝꯈꯤꯔꯣꯏ ꯅꯣꯏ ꯏꯃꯥꯗꯤ ꯉꯥꯏꯕ ꯃꯇꯝ ꯈꯔ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯌꯣ ꯍꯥꯏꯌꯨ ꯍꯥꯏꯕꯕꯨꯗꯤ ꯍꯥꯏꯒꯅꯤ ꯑꯗꯣ ꯏꯃꯥꯁꯨ ꯑꯍꯜꯒ ꯑꯣꯏꯔꯛꯄꯒ ꯏꯃꯨꯡ ꯃꯅꯨꯡ ꯀꯨꯞꯅꯣꯝ ꯃꯌꯥꯝꯗꯣ ꯄꯨꯕꯗ ꯋꯥꯔꯦꯕ ꯑꯗꯨꯅ ꯑꯩꯅꯁꯨ ꯅꯪꯁꯦ ꯈꯔ ꯊꯨꯅ ꯄꯨꯁꯤꯟꯅꯤꯡꯕ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯁꯤꯕꯨ ꯅꯈꯣꯏ ꯌꯨꯝꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯎꯕ꯭ꯔꯥ ꯃꯤꯅꯥꯏ ꯑꯣꯏꯍꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ ꯅꯪꯒꯤꯗꯨꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗꯨꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕ ꯅꯈꯣꯏꯒꯤ ꯅꯊꯧꯅꯤ ꯑꯗꯨꯗꯕꯨ ꯃꯤ ꯀꯅꯥꯝꯇꯅ ꯃꯤꯅꯥꯏꯅꯤ ꯍꯥꯏꯅꯗꯦꯗ ꯃꯤꯅ ꯍꯥꯏꯅꯗ꯭ꯔꯁꯨ ꯑꯩꯗꯤ ꯍꯥꯏꯔꯦ ꯑꯩꯗꯤ ꯉꯝꯃꯣꯏꯀꯣ ꯊꯕꯛꯀ ꯇꯧꯕ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯒ ꯅꯨꯡꯉꯥꯏꯅ ꯏꯈꯨꯠꯇ ꯍꯥꯝꯃꯒ ꯆꯥꯒꯦ ꯈꯜꯂꯒ ꯀꯩꯅꯣꯕ ꯅꯪ ꯍꯥꯏꯔꯛꯏꯁꯦ ꯑꯩ ꯊꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯅꯪꯒꯤ ꯋꯥꯇꯥꯗꯣ ꯄꯤꯌꯥꯏꯅꯨꯅ ꯀꯦꯊꯁꯟꯅꯔꯛꯄ ꯑꯗꯨꯗ ꯊꯣꯝꯕꯅ ꯍꯥꯏꯔꯛꯏ ꯍꯣꯏꯗ ꯇꯧꯕꯒꯤꯕꯨꯗꯤ ꯁꯦꯜ ꯄꯥꯏꯔꯗꯤꯅꯦ ꯃꯤ ꯑꯃ ꯅꯦꯛꯇꯨꯅ ꯊꯝꯕ ꯂꯣꯏꯔꯦ ꯑꯩꯒꯤ ꯄꯤꯌꯥꯏꯅꯨ ꯋꯥꯍꯟꯕ ꯌꯥꯄꯣꯠꯇꯦ ꯑꯗꯣ ꯅꯈꯣꯏ ꯇꯥꯆꯧꯗꯣ ꯅꯨꯄꯤ ꯊꯤꯔꯣ ꯍꯥꯏꯌꯣ ꯈꯔ ꯏꯟꯁꯤꯜꯂꯣ ꯅꯪꯅ ꯍꯣꯏꯅꯦ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯑꯗꯣ ꯆꯠꯂꯁꯤ ꯊꯦꯡꯖꯤꯜꯂꯛꯑꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯃꯥꯂꯪꯕꯁꯨ ꯆꯍꯤ ꯃꯇꯥꯡ ꯆꯥꯔꯗꯨꯅ ꯃꯥꯒ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯪꯅꯔꯛꯄꯤ ꯂꯦꯝꯕꯤꯒ ꯑꯍꯜ ꯃꯆꯦꯜ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ
ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯦꯝꯕꯤ ꯑꯁꯤ ꯌꯥꯝꯅ ꯐꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯌꯨꯝ ꯑꯃꯒꯤ ꯃꯑꯣꯏꯕꯗ ꯃꯇꯤꯛ ꯆꯞ ꯆꯥꯕꯤ ꯅꯨꯄꯤꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤꯁꯨ ꯁꯥꯎꯔꯛꯂꯕꯗꯤ ꯌꯥꯝꯅ ꯁꯥꯊꯤꯔꯝꯃꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯂꯦꯝꯕꯤꯅ ꯃꯅꯦꯝ ꯃꯀꯨ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯌꯥꯝꯅ ꯂꯨꯅ ꯂꯧꯖꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯟꯅꯨꯄꯤ ꯄꯤꯌꯥꯏꯅꯨꯕꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯧꯗꯨꯅ ꯄꯤꯌꯥꯏꯅꯨꯅꯗꯤ ꯃꯅꯝꯃꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯂꯧꯔꯝꯃꯤ꯫ ꯃꯃꯥ ꯃꯦꯝꯆꯥꯅꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯑꯗꯨꯝꯅ ꯇꯧꯗꯅꯕ ꯍꯥꯏꯗꯨꯅ ꯊꯤꯅ ꯊꯤꯅ ꯆꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ꯫ ꯂꯦꯝꯕꯤꯅ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯃꯥꯟꯅꯕꯤꯔꯝꯗꯦ, ꯅꯤꯡꯉꯣꯜꯁꯨ ꯑꯣꯏꯕꯒ ꯃꯅꯤꯡ ꯇꯧꯍꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯃꯦꯝꯆꯥꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯃꯧ, ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ? ꯏꯃꯥ ꯋꯥ ꯈꯔ ꯍꯥꯏꯒꯦꯅꯦꯍꯦ, ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯔꯛꯎ." "ꯇꯥꯔꯦ ꯇꯥꯔꯦ ꯏꯃꯥ, ꯊꯣꯔꯛꯑꯒꯦ." "ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ?" "ꯂꯥꯎꯅꯦ ꯅꯪꯕꯣ, ꯁꯤꯗ ꯐꯝꯃꯣ ꯂꯥꯎ." "ꯅꯠꯇꯦ, ꯅꯪꯕꯨ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯁꯨꯛꯂꯧ ꯂꯧꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦꯃꯤ." "ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯏꯃꯥ? ꯅꯃꯧ ꯋꯥꯈꯜ ꯑꯃ ꯇꯥꯕ ꯉꯝꯗ꯭ꯔꯤ." "ꯑꯇꯩ ꯅꯠꯇꯦꯗ, ꯅꯆꯟꯅꯨꯄꯤ ꯑꯁꯦ ꯅꯪꯅ ꯀꯩꯁꯨ ꯍꯥꯏꯕꯤ ꯉꯥꯡꯕꯤꯗꯕ ꯑꯗꯨꯗ ꯅꯊꯛ ꯀꯥꯗꯨꯅ ꯅꯦꯠꯀꯗꯧꯔꯤ꯫ ꯏꯃꯥꯅ ꯁꯦꯝꯗꯣꯛꯄꯗꯗꯤ ꯌꯥꯗ꯭ꯔꯕꯅꯤ. ꯑꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯂꯥꯛꯅꯧ. ꯅꯪꯅꯅꯦ ꯐꯨꯒꯦꯔꯥ ꯆꯩꯒꯦꯔꯥ ꯏꯃꯥ ꯀꯩꯁꯨ ꯍꯥꯏꯔꯣꯏ. ꯑꯁꯦ ꯃꯌꯨꯝ ꯄꯥꯟꯒꯦꯗꯤ ꯍꯥꯏꯔꯛꯑꯅꯤ. ꯋꯥꯈꯜ ꯑꯝꯇ ꯇꯥꯍꯜꯂꯨ. ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯃꯔꯣꯜ ꯑꯃ ꯐꯖꯗ꯭ꯔꯤꯕ. ꯑꯁꯦ ꯑꯝꯇ ꯂꯥꯛꯅꯧ." "ꯏꯃꯥ, ꯑꯩꯅ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯇꯧꯕꯅꯤ. ꯐꯔꯦꯁꯦ, ꯃꯥꯅ ꯋꯥꯈꯜ ꯏꯇꯥ ꯇꯥꯗ꯭ꯔꯕꯅꯤꯅ ꯅꯃꯧ ꯑꯃꯨꯛ ꯍꯣꯠꯅꯔꯒ ꯌꯦꯡꯉꯒꯦ." ꯇꯥꯟꯖꯥ ꯑꯁꯤꯗ ꯄꯤꯌꯥꯏꯅꯨꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ꯫ ꯆꯐꯨ ꯎꯌꯥꯟ ꯑꯗꯨ ꯐꯥꯛ ꯐꯥꯛꯇꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ? ꯆꯥꯛ ꯏꯟꯁꯥꯡꯒ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ?" ꯑꯁꯦ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯊꯣꯔꯛꯂꯒ ꯃꯅꯝꯃꯗ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯏꯅꯝꯃ, ꯆꯐꯨ ꯎꯌꯥꯟꯁꯦ ꯁꯤꯠ ꯅꯥꯟꯅ ꯂꯩꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣ? ꯆꯥꯛ ꯏꯟꯁꯥꯡ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯤꯁꯦ?" "ꯍꯩꯃꯥ, ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯆꯥꯛ ꯆꯥꯅꯕ ꯂꯣꯏꯈ꯭ꯔꯗꯤ ꯆꯥꯛ ꯏꯁꯤꯡ ꯂꯩꯇꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ తాꯕ ꯅꯠꯇ꯭ꯔꯣ? ꯑꯦ, ꯑꯗꯨꯗꯤ ꯑꯩꯅ ꯆꯔꯥ ꯋꯥꯟꯒꯦ ꯍꯥꯏꯅ ꯂꯥꯛꯏꯁꯤꯅ ꯀꯗꯥꯏꯗꯒꯤ ꯋꯥꯟꯗꯣꯏꯕ?" "ꯏꯍꯦ, ꯅꯪꯕꯨ ꯆꯔꯥ ꯋꯥꯟꯅꯤꯡꯕ꯭ꯔꯣ? ꯅꯍꯥꯟꯈꯩꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯆꯔꯥ ꯋꯥꯟꯗꯦ. ꯑꯗꯨꯅ ꯑꯩꯁꯨ ꯑꯗꯨꯝ ꯆꯥꯔꯣꯏꯗꯕꯣꯏ ꯅꯤꯡꯗꯨꯅ ꯆꯔꯥ ꯋꯥꯟꯅꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯣ ꯍꯥꯞꯇꯕꯅꯤ. ꯅꯪꯅ ꯆꯥꯒꯦ ꯍꯥꯏꯔꯗꯤ ꯏꯅꯝꯃꯅ ꯍꯌꯦꯡꯗꯒꯤ ꯍꯥꯞꯄꯤꯔꯒꯦꯀꯣ." "ꯍꯣ, ꯍꯌꯦꯡ ꯅꯠꯇꯦ ꯆꯥꯅꯤꯡꯉꯤꯁꯦ, ꯍꯧꯖꯤꯛ ꯍꯧꯖꯤꯛ." "ꯀꯩꯒꯤꯅꯣ ꯏꯅꯝꯃꯅ ꯂꯥꯛꯄꯗ ꯉꯥꯏꯔꯤꯉꯩꯗ ꯃꯤ ꯄꯤꯖꯅꯤꯡꯗꯕ ꯍꯧꯔꯛꯏꯁꯦ?" "ꯍꯥꯏ ꯄꯤꯌꯥꯏꯅꯨ, ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ? ꯅꯪꯅ ꯆꯔꯥ ꯋꯥꯟꯅꯤꯡꯉꯦ ꯍꯥꯏꯔꯗꯤ ꯉꯁꯥꯏꯅ ꯍꯥꯏꯕ ꯀꯩꯗꯧꯒꯤ? ꯑꯃꯨꯛ ꯐꯥꯎꯕ ꯆꯔꯥ ꯋꯥꯟꯗꯕ ꯅꯪꯅ ꯉꯁꯤ ꯍꯦꯛꯇ ꯋꯥꯟꯒꯦꯅ ꯍꯥꯏꯔꯗꯤ ꯂꯩꯇꯕ ꯇꯥꯕꯅꯤ. ꯑꯗꯨꯒ ꯅꯪꯅ ꯅꯅꯝꯃꯁꯤꯗ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯕꯨ ꯀꯔꯤꯅꯣ?" "ꯏꯃꯥ, ꯁꯤꯗ ꯏꯃꯥꯒꯤ ꯅꯊꯧ ꯀꯩꯁꯨ ꯂꯩꯇꯦ, ꯋꯥ ꯉꯥꯡꯕꯤꯔꯛꯀꯅꯨ. ꯑꯩꯅ ꯍꯥꯏꯁꯦ ꯏꯃꯥꯗ ꯅꯠꯇꯦ, ꯏꯅꯝꯃꯗ ꯍꯥꯏꯕꯅꯤ." "ꯀꯩꯒꯤꯅꯣ ꯏꯅꯝꯃꯅ ꯅꯄꯣꯠ ꯅꯔꯜꯁꯨ ꯅꯠꯇꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯄꯣꯠ ꯅꯔꯜ ꯁꯥꯅꯤꯡꯉꯤꯁꯦ?" "ꯏꯅꯝꯃꯒꯤ ꯅꯔꯜꯗꯨ ꯆꯥꯒꯦ ꯍꯥꯏꯕ ꯅꯠꯇꯦ, ꯏꯄꯥꯒꯤ ꯏꯕꯨꯡꯒꯤ ꯃꯔꯜ ꯑꯗꯣ ꯆꯥꯖꯕꯅꯤ." "ꯑꯣ, ꯅꯪꯒꯤꯁꯤꯗꯤ ꯇꯁꯦꯡꯅ ꯈꯠꯅꯕ ꯍꯧꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯍꯦ, ꯑꯩꯁꯦ ꯅꯈꯥ ꯇꯥꯕ ꯑꯉꯥꯡ ꯅꯠꯇꯦ, ꯅꯕꯨꯡꯅ ꯂꯧꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯕꯦꯝꯃ, ꯌꯨꯝꯕꯨꯔꯦꯝꯕꯤ꯫ ꯅꯪꯅ ꯆꯥꯒꯦ ꯍꯥꯏꯔꯒ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯍꯦꯛꯇ ꯊꯣꯛꯍꯟꯕ, ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯒꯅ ꯍꯦꯛꯇ ꯃꯥꯡꯍꯟꯕ ꯉꯝꯒꯗꯕ ꯂꯥꯏꯔꯦꯝꯕꯤꯃꯛꯇꯤ ꯑꯩꯗꯤ ꯅꯠꯇꯦ꯫ ꯈꯠꯅꯐꯝ ꯊꯤꯕ ꯀꯧꯏ ꯅꯪꯒꯤꯗꯣ꯫ ꯅꯪꯅ ꯆꯥꯛ ꯐꯅ ꯂꯥꯝꯕ ꯑꯣꯏꯔꯒꯁꯨ ꯏꯅꯝꯃ ꯆꯥꯛ ꯈꯤꯇ ꯊꯥꯒꯠꯄꯤꯌꯨ ꯍꯥꯏꯕꯗ ꯑꯩꯅ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯇꯧꯕꯤꯅꯤ꯫ ꯅꯪꯒꯤ ꯋꯥꯉꯥꯡ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛꯇꯤ ꯆꯥꯛꯀ ꯊꯥꯒꯠꯄꯤꯒꯦ ꯇꯧꯔꯝꯕꯗꯣ ꯊꯥꯒꯠꯅꯤꯡꯗ꯭ꯔꯦ ꯏꯕꯦꯝꯃ." "ꯊꯥꯒꯠꯇ꯭ꯔ ꯇꯣꯛꯎ ꯀꯩꯅꯣ? ꯅꯪꯅ ꯄꯤꯖꯔꯒ ꯆꯥꯗꯧꯕ, ꯄꯤꯖꯗ꯭ꯔꯒ ꯇꯣꯛꯇꯧꯕ ꯄꯤꯌꯥꯏꯅꯨ ꯅꯠꯇꯦ. ꯑꯗꯨꯒ ꯏꯅꯝꯃ, ꯑꯩꯒꯤ ꯏꯊꯛꯇꯒ ꯀꯥꯒꯗꯕꯒꯤ ꯇꯧꯔꯛꯏꯁꯤꯅ ꯀꯔꯤꯒꯤ? ꯑꯩꯉꯣꯟꯗꯒꯗꯤ ꯍꯦꯟꯖꯜꯂꯛꯄ ꯌꯥꯗꯧꯕꯤ ꯄꯤꯌꯥꯏꯅꯨ ꯅꯠꯇꯦꯀꯣ. ꯅꯁꯝꯗꯣ ꯈꯨꯗꯥꯡ ꯌꯦꯠꯂꯒ ꯐꯔ ꯐꯔ ꯍꯥꯏꯗꯠꯄ ꯉꯝꯕꯤ ꯄꯤꯌꯥꯏꯅꯨꯅꯤ." "ꯑꯣ, ꯌꯥꯝ ꯀꯟꯈ꯭ꯔꯕ? ꯌꯥꯝꯅ ꯉꯝꯈ꯭ꯔꯦꯅꯦ. ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤꯅꯦ ꯑꯩ ꯑꯝꯇ ꯌꯦꯡꯒꯦ ꯅꯪꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯥꯊꯤꯕꯒꯦ ꯍꯥꯏꯕꯗꯣ꯫ ꯂꯥꯎ ꯂꯥꯎ, ꯑꯩꯒꯤ ꯁꯝ ꯐꯣꯏꯒꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯐꯣꯏꯔꯨ ꯂꯥꯎꯅꯤꯁꯦ, ꯃꯁꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯌꯥꯏꯅꯨꯗꯨ ꯃꯅꯝꯃꯒꯤ ꯃꯁꯝ ꯐꯣꯏꯒꯦ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯂꯦꯝꯕꯤꯅ ꯑꯣꯏꯅ ꯄꯤꯌꯥꯏꯅꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯩꯊꯦꯛꯂꯒ ꯈꯨꯄꯥꯛꯅ ꯑꯣꯟ ꯑꯣꯟꯗꯨꯅ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯃꯦꯝꯆꯥꯅ ꯄꯦꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯊꯥꯖꯤꯜꯂꯨ ꯊꯥꯖꯤꯜꯂꯨ. ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯥꯅ ꯌꯥꯏꯀꯣ, ꯊꯥꯖꯤꯜꯂꯨ. ꯀꯜꯂꯤꯕ ꯃꯆꯤꯟ ꯑꯗꯣ ꯊꯨꯒꯥꯏꯌꯨ. ꯈꯪꯕ꯭ꯔꯥ ꯅꯪ, ꯈꯪꯕ꯭ꯔꯣ? ꯅꯍꯥꯟ ꯃꯈꯩ ꯅꯪꯅ ꯑꯩꯁꯦ ꯅꯃꯥꯅꯤ, ꯍꯅꯨꯕꯤꯅꯤ ꯍꯥꯏꯕ ꯀꯥꯎꯗꯅ ꯅꯝꯁꯤꯟꯗꯨꯅ ꯐꯨꯈꯤꯕꯗꯣ, ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯆꯩꯅꯥ ꯐꯪꯕ꯭ꯔꯣ? ꯑꯗꯨꯛ ꯃꯤꯔꯣꯜ ꯊꯨꯡꯗꯕꯤ ꯂꯩꯁꯥꯕꯤ ꯅꯪꯕꯨ ꯀꯔꯤꯅꯣ ꯍꯥ?
ꯆꯤꯟꯅ ꯋꯥꯍꯩꯅ ꯐꯖꯅ ꯍꯥꯏꯕꯗ ꯂꯧꯗ꯭ꯔꯒꯗꯤ ꯆꯠꯇ꯭ꯔꯕꯗꯤ ꯆꯩꯅ ꯋꯥꯔꯛꯄ ꯇꯥꯕꯅꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯇꯧꯈꯤꯗ꯭ꯔꯣ ꯑꯍꯜ ꯂꯃꯟꯗ ꯊꯛꯈ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯗꯣ ꯇꯧꯈꯤꯗ꯭ꯔꯣ ꯑꯌꯨꯃ ꯏꯅꯝꯃꯁꯦ ꯑꯝꯇ ꯈꯥꯝꯃꯣ ꯍꯥꯏꯕ ꯏꯃꯥ ꯑꯩ ꯁꯤꯗꯣꯔꯦ ꯆꯤꯟꯒ ꯂꯣꯏ ꯀꯥꯏꯔꯦ ꯍꯥꯏꯕ ꯏ ꯉꯥꯛꯇ ꯊꯣꯛꯑꯦꯕ ꯊꯣꯛꯁꯅꯨ ꯅꯪꯗꯤ ꯃꯗꯨꯅ ꯃꯇꯤꯛ ꯆꯞ ꯆꯥꯏ ꯏꯃꯥꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯇꯝꯃꯨ ꯁꯞꯇ꯭ꯔ ꯀꯜꯂꯕꯗꯤ ꯍꯧꯖꯤꯛꯇꯤ ꯆꯩ ꯆꯥꯒꯦꯗꯅꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯅꯅꯕ ꯋꯥꯔꯛꯄꯤꯕ ꯈꯛꯇꯅꯤ ꯍꯌꯦꯡ ꯅꯌꯨꯝꯅ ꯀꯩ ꯄꯥꯜꯂꯒꯗꯤ ꯅꯪꯁꯦ ꯃꯤꯅꯅꯦ ꯍꯥꯠꯈꯤꯕ ꯐꯥꯎꯕ ꯌꯥꯔꯤꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯆꯤꯟ ꯑꯗꯣ ꯑꯗꯨꯝ ꯀꯜꯂꯕꯗꯤꯅꯦ ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯆꯩ ꯀꯌꯥ ꯑꯃꯁꯨ ꯆꯥꯔꯛꯈꯤꯒꯅꯤ ꯅꯪ ꯏꯃꯥ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦꯕ ꯏꯃꯥ ꯏꯅꯝꯃ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯏꯁꯧ ꯏꯔꯥꯡꯒ ꯑꯝꯇ ꯇꯧꯖꯔꯔꯣꯏ ꯉꯁꯤꯗꯒꯤ ꯐꯖꯅ ꯋꯥ ꯉꯥꯡꯕ ꯁꯛꯄ ꯇꯝꯃꯒꯦꯕ ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯍꯩꯅꯕꯤꯔ ꯑꯩꯅ ꯏꯁꯧ ꯂꯥꯡꯉꯒ ꯑꯩꯒꯤ ꯏꯈꯥꯗ ꯃꯤ ꯈꯨꯗꯤꯡꯃꯛ ꯊꯝꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯣ ꯏꯅꯝꯃ ꯄꯤꯌꯥꯏꯅꯣ ꯏꯅꯝꯃ ꯋꯥ ꯍꯥꯏꯒꯤꯁꯦ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗꯤꯅꯦ ꯌꯥꯝꯅ ꯂꯨꯕꯅꯦ ꯅꯪꯅ ꯂꯩꯁꯥꯔꯤꯉꯩꯗ ꯇꯧꯕ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯣ ꯍꯌꯦꯡ ꯅꯌꯨꯝ ꯄꯥꯜꯂꯕ ꯀꯥꯟꯗ ꯇꯧꯕ ꯌꯥꯄꯣꯠꯇꯦ ꯅꯪꯅ ꯌꯨꯝ ꯄꯥꯜꯂꯨꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯆꯠꯅꯕꯤ ꯃꯈꯣꯏꯅ ꯇꯧꯅꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯗꯨ ꯇꯧꯕ ꯇꯥꯕꯅꯤ ꯃꯗꯨ ꯉꯝꯗ꯭ꯔꯒꯅ ꯏꯃꯥ ꯏꯄꯥ ꯁꯥꯒꯩ ꯅꯥꯇꯩ ꯆꯦꯟꯊꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥꯛꯅ ꯏꯁꯧ ꯏꯔꯥꯡ ꯀꯜꯂꯤꯕ ꯁꯞꯇ꯭ꯔ ꯀꯜꯂꯤꯕꯗꯣ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯃꯣꯃꯣꯟꯇ ꯅꯣꯛꯆꯔꯒ ꯃꯥꯒꯤ ꯃꯒꯨꯜ ꯑꯗꯣ ꯍꯥꯞꯂꯤꯕꯅꯤ ꯏꯋꯥ ꯏꯄꯨꯔꯣꯏꯕꯅ ꯁꯥꯎꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯗ ꯐꯅ ꯊꯤꯅ ꯉꯥꯡꯂꯛꯂꯕꯁꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯕ ꯏꯄꯨꯔꯣꯏꯕꯒꯤ ꯑꯁꯥꯎꯕꯗꯣ ꯐꯥꯊꯕ ꯉꯝꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯗꯨꯅ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯃꯇꯤꯛ ꯆꯥꯕꯤ ꯃꯧ ꯑꯃ ꯍꯥꯏꯕꯁꯦ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯒꯨꯝꯕꯤꯗꯤ ꯂꯥꯏꯔꯦꯝꯕꯤꯃꯛꯅ ꯁꯥꯏꯌꯣꯟ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯇꯝ ꯆꯨꯞꯄꯗ ꯅꯣꯂꯨꯛꯀꯗꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯩꯈꯣꯏꯅ ꯉꯝꯃꯤ ꯑꯩꯗꯤ ꯏꯁꯧ ꯀꯟꯕꯤꯅꯤ ꯏꯔꯥꯡ ꯀꯟꯕꯤꯅꯤ ꯃꯆꯤꯟ ꯊꯤꯕꯤꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯐꯖꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯃꯗꯨꯅꯅꯦ ꯑꯩꯈꯣꯏꯕꯨ ꯃꯤꯅ ꯍꯦꯟꯅ ꯊꯤꯅ ꯉꯥꯡꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯗꯨꯅ ꯌꯨꯝ ꯑꯣꯏꯅ ꯄꯥꯟꯕ ꯉꯝꯗꯦ ꯃꯈꯣꯏꯅ ꯂꯩꯔꯨꯕ ꯌꯨꯝ ꯑꯗꯣ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯒꯟꯗꯦ ꯏꯔꯥꯡꯅ ꯄꯤꯛ ꯊꯜꯂꯦ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ ꯍꯣꯏ ꯑꯗꯨꯒꯤꯁꯨ ꯀꯥꯟꯅꯕ ꯃꯇꯥꯡꯗꯤ ꯂꯩꯇꯕ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯪꯒꯤ ꯏꯖꯠ ꯁꯣꯛꯑꯕ ꯅꯪꯒꯤ ꯑꯆꯨꯝꯕꯕꯨ ꯑꯔꯥꯟꯕ ꯁꯛꯅꯕ ꯅꯪꯕꯨ ꯃꯔꯝ ꯂꯩꯇꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯔꯛꯂꯕ ꯃꯇꯝꯗ ꯅꯪꯒꯤ ꯃꯆꯤꯡ ꯑꯗꯣ ꯐꯨꯗꯣꯛꯄ ꯌꯥꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯍꯥꯛꯄꯨ ꯃꯤꯅ ꯊꯤꯅ ꯍꯥꯏꯅꯕꯒꯤ ꯃꯍꯨꯠꯇ ꯊꯧꯅꯥ ꯐꯕꯤꯅꯤ ꯊꯧꯅꯥ ꯐꯅ ꯃꯥꯌꯣꯛ ꯌꯥꯕꯤꯅꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅꯅꯦ ꯁꯤꯡꯊꯥꯅꯒꯗꯧꯔꯤꯕꯅꯤ ꯑꯣꯍꯣꯏ ꯏꯅꯝꯃ ꯑꯩ ꯋꯥꯈꯜ ꯇꯥꯖꯔꯦ ꯉꯁꯤ ꯏꯅꯝꯃꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯄꯨꯝꯕ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯖꯔꯣꯏ ꯏꯅꯝꯃ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯁꯞꯇ꯭ꯔ ꯀꯟꯕꯤ ꯄꯤꯌꯥꯏꯅꯨꯗꯨ ꯋꯥꯈꯜ ꯇꯥꯈ꯭ꯔꯦ ꯅꯣꯡꯃ ꯊꯣꯝꯕꯒ ꯃꯍꯥꯛꯀ ꯎꯅꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯄꯤꯌꯥꯏꯅꯨ ꯍꯥꯟꯅ ꯊꯣꯝꯕꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯝꯕꯁꯨ ꯃꯇꯝ ꯑꯁꯤ ꯉꯁꯤꯗꯤ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯈꯜꯂꯗꯨꯅ ꯃꯥꯗꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯆꯤꯡ ꯑꯗꯨ ꯈꯪꯕꯅꯤꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯄꯤꯌꯥꯏꯅꯨ ꯎꯕꯗ ꯃꯁꯥ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯄꯤꯌꯥꯏꯅꯨ ꯅꯪ ꯁꯥꯎꯅꯨꯀꯣ ꯑꯩ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩꯗꯅ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯊꯕꯛ ꯑꯗꯨꯅ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯨꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯄꯤꯌꯥꯏꯅꯨ ꯑꯩ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯉꯥꯏꯔꯝꯃꯒꯦꯀꯣ ꯇꯥ ꯊꯣꯝꯕ ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯤꯌꯦ ꯅꯪꯅ ꯁꯣꯏꯗꯅ ꯂꯥꯛꯏꯁꯤꯅ ꯍꯦꯟꯅ ꯍꯔꯥꯎꯖꯈ꯭ꯔꯦ ꯀꯔꯤꯕ ꯄꯤꯌꯥꯏꯅꯣ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯉꯁꯤ ꯇꯥ ꯊꯣꯝꯕ ꯀꯥꯏꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯩꯅꯣꯝ ꯇꯧꯔꯤꯕꯣ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯉꯣꯟꯗ ꯅꯪꯅ ꯎꯏ ꯑꯥ ꯑꯣꯏ ꯑꯥ ꯍꯥꯏꯅ ꯀꯧꯕꯅꯤ ꯉꯁꯤꯗꯤ ꯇꯥ ꯊꯣꯝꯕ ꯍꯥꯏꯕꯁꯤꯗ ꯑꯁ ꯊꯃꯣꯏꯁꯦ ꯄꯦꯜꯂꯦ ꯑꯗꯣ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯦꯡ ꯃꯦꯡꯉꯤꯁꯤꯅ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯇꯥ ꯊꯣꯝꯕ ꯑꯩꯁꯦ ꯋꯥꯈꯜ ꯇꯥꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒꯤ ꯏꯁꯧ ꯀꯟꯕꯤ ꯄꯤꯌꯥꯏꯅꯨꯗꯣ ꯑꯣꯏꯖꯗ꯭ꯔꯦ ꯑꯋꯣꯏꯕꯒꯤꯔꯣ ꯄꯤꯌꯥꯏꯅꯨ ꯅꯪ ꯍꯥꯏꯁꯤꯕꯣ ꯃꯥꯅꯦ ꯇꯥ ꯊꯣꯝꯕ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤꯒꯤ ꯃꯆꯠ ꯑꯣꯏꯔꯝꯂꯦ ꯑꯩ ꯉꯁꯤꯗꯤ ꯋꯥꯈꯜ ꯐꯖꯅ ꯇꯥꯔꯤ ꯇꯥ ꯊꯣꯝꯕ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯅꯪꯉꯣꯟꯗ ꯉꯥꯡꯈꯤꯕ ꯆꯩꯈꯤꯕ ꯃꯌꯥꯝꯗꯣ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯀꯣ ꯄꯤꯌꯥꯏꯅꯨ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯁꯦ ꯅꯪꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯁꯤꯃꯨꯛ ꯍꯔꯥꯎꯕ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯑꯩꯒꯤꯗꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯠꯇꯅ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯌꯥꯔꯣꯗꯅ ꯑꯩꯈꯣꯏꯗ ꯆꯠꯂꯁꯤ ꯏꯃꯥꯅꯁꯨ ꯅꯪꯕꯨ ꯃꯆꯥꯗ ꯃꯆꯥꯒꯨꯝꯅ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯒꯅꯤꯌꯦ ꯍꯣꯏ ꯇꯥ ꯊꯣꯝꯕ ꯆꯠꯂꯁꯤ ꯉꯁꯤꯗꯤ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤ ꯇꯥ ꯊꯣꯝꯕ ꯑꯩꯕꯨ ꯃꯇꯝ ꯆꯨꯞꯄꯗ
ꯅꯪꯒꯤ ꯅꯔꯨꯝ ꯊꯨꯞꯅ ꯍꯤꯡꯍꯟꯕꯤꯌꯨꯀꯣ. ꯑꯁ, ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯏ ꯄꯤꯌꯥꯏꯅꯨ. ꯅꯪꯕꯨꯅꯦ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ. ꯅꯪꯒꯤ ꯑꯋꯥꯠꯄ ꯀꯩꯝꯇ ꯂꯩꯍꯜꯂꯣꯏ. ꯂꯥꯛꯑꯣ, ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯣ. ꯅꯌꯨꯝ ꯑꯁꯦꯡꯕꯗ ꯆꯠꯂꯁꯤ. ꯑꯁꯨꯝꯅ ꯊꯣꯝꯕ ꯑꯃꯗꯤ ꯄꯤꯌꯥꯏꯅꯨ ꯑꯅꯤꯁꯨ ꯆꯦꯜꯂꯛꯂꯝꯃꯤ. ꯁꯣꯝꯗꯅ ꯊꯣꯝꯕꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯇꯕꯗꯨꯗ ꯋꯥꯈꯜ ꯋꯥꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ. ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯍꯩꯃꯥ, ꯏꯕꯨꯡꯉꯣ, ꯏꯃꯧ ꯄꯨꯔꯛꯂꯕ꯭ꯔꯣ? ꯐꯔꯦꯗꯀꯣ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗꯀꯣ ꯑꯩꯗꯤ. ꯏꯃꯧ ꯏꯕꯦꯝꯃ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯣ. ꯀꯣꯏꯒꯅꯨꯀꯣ. ꯌꯨꯝꯁꯦ ꯏꯃꯧꯒꯤ ꯑꯣꯏꯔꯗꯕꯅꯤ ꯉꯁꯤꯗꯒꯤ. ꯏꯃꯧ ꯂꯥꯛꯂꯕꯅꯤꯅꯅꯦ ꯏꯃꯥꯒꯤ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯔꯔꯣꯏ ꯉꯁꯤꯗꯒꯤ. ꯏꯃꯥ, ꯅꯃꯧꯅ ꯈꯨꯔꯨꯝꯖꯔꯤ. ꯏꯃꯥꯅ ꯅꯆꯥꯃꯛꯅꯤ ꯈꯟꯕꯤꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯌꯨꯀꯣ ꯏꯃꯥ. ꯅꯃꯧꯗꯤ ꯀꯩꯁꯨ ꯈꯪꯖꯗꯦ. ꯑꯗꯨꯅ ꯏꯃꯥꯅ ꯋꯥꯔꯧ ꯄꯨꯛꯂꯧ ꯇꯧꯗꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯌꯨꯀꯣ ꯏꯃꯥ. ꯀꯔꯤꯁꯨ ꯈꯟꯒꯅꯨꯗ ꯏꯃꯧꯁꯤꯗꯤ. ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ. ꯏꯃꯧꯅ ꯈꯪꯗꯕ ꯍꯩꯇꯕ ꯄꯨꯝꯕ ꯏꯃꯥꯅ ꯂꯣꯏꯅ ꯇꯥꯛꯀꯅꯤ. ꯅꯪꯁꯦ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯉꯣ. ꯏꯃꯥꯅꯅꯦ ꯏꯃꯧꯅ ꯂꯥꯛꯂꯒ ꯁꯦꯠꯅ ꯏꯟꯅꯅꯕ ꯍꯥꯏꯗꯨꯅ ꯐꯤ ꯐꯅꯦꯛ ꯃꯆꯨ ꯑꯌꯥꯛ ꯑꯌꯥꯛꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯊꯝꯂꯤꯕꯖꯥꯠꯅꯤ. ꯏꯃꯧꯗ ꯂꯣꯏꯅ ꯁꯤꯟꯅꯔꯗꯕꯅꯤ ꯉꯁꯤꯗꯒꯤ. ꯍꯥꯏ, ꯏꯃꯥꯒꯤ ꯊꯣꯝꯕꯥ, ꯆꯠꯂꯨ. ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯉꯥꯅꯨ ꯃꯌꯥꯝ ꯑꯗꯨꯗꯒꯤꯅꯦ ꯑꯆꯧꯕ, ꯑꯔꯤꯕ, ꯃꯍꯥꯎ ꯌꯥꯎꯔꯒꯗꯕ ꯉꯥꯅꯨ ꯑꯃ ꯍꯥꯠꯂꯨꯆꯣ, ꯏꯃꯧꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯂꯝꯃꯤ. ꯑꯗꯨꯒ ꯏꯃꯨꯡ ꯑꯅꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯅꯔꯕꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ. ꯄꯤꯌꯥꯏꯅꯨ ꯋꯥꯈꯜ ꯃꯄꯨꯡ ꯐꯅ ꯇꯥꯕ ꯑꯣꯏꯕꯅ ꯃꯧ ꯑꯣꯏꯔꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ, ꯑꯐꯕꯤ, ꯌꯨꯝꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯃꯧ ꯑꯃ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫